Shina ngasigi Meerol asina haurakliba Meerol singi Tungi punsi Karamba phivamda thamlamgani Haibasi Achouba Wahang ama Oiri haina lalhoulup amagi hannagi luchingba RK Sanayaima phongdorakli wafam asing asi apunba korirolgi malemgi lufna sinduna pangtokpa awards lantokpagi thoram ama yauba lakpada mahangna phongdokibani Kansipurda leiba Standard Robert Higher Secondary School da pangtokpa award lantokpagi thoram adu yauba lakpada RK Sanayaima paumi singda hai ngasigi Manipuri literature gi iho amadi ichuel asida tongan balup kaya thoraktuna thabak thoram kya paikhatpa haurakpa se Manipuri literature chawkhalakpagi kudamni tongan balup singna magi field da thabak tawragasu chahi ani romgi manungda amuktang puntuna lup mayam asina punan lebnaba literature gi award ani agum khangalaga pirabade manapi bagi wahan thogasi hena laigani khale ngasi malem pumbada International Human Rights Day gi thoram pangthoknari Numit asina lakpada lamdam asida kundaminari ba furukja kuding magna lamdam asida human rights ki phivam asi karamba phivam da leiri haibasi hangana yengba mathau tai ngasigi conflict situation asida de lamdam asida human rights ki phivam asi kangkhong chaibagi phivam da leibagi mami chauna tai masi aikhoina kupna nainadaba yadaba phivam amani haina su mahana makata ki nakal khurimakta masi khoi miyam Manipur Kondaminariba the Furupsa Mayam Pun Hangana Yangmin of Tokta Kale. She to a conflict situation as in human rights say Kangkong Chai film say Katu and Kale, which is very serious. The conflict is a person such a like was in a civileptry, sopaleptry. How long Mosika am going to take it doing say a quick cook Tadaminava, Kantaminava Chang and Kale. The film says that Oiriba and Harrowsing come and hang only Mokoitungi Punsi Nasi Hingiba Adumba Meerol sing the come and Piramgani Achouba Wahang and Kali Assis. Ngasigi thoram aduda lup asina lemjaningai Oiriba award wak maming tol amadi korirol gi leichal mana mathang sina aiba nongmaitem Kiran Kumar amadi Kaisyam Vidyapati da lantokhi loinana Imphal Times ki editor Rinku Kumukjam amadi theater critic Buddha Chingtham da su khudol piduna ikai khumnaba utki thoram adugi sarugama oina DMU gi Manipuri department ki professor Sarachandra Longjomba Standard Robert Higher Secondary School ge Chairman TS Landoni amadi Manipur University gi librarian CS Iboholna resource person hoiduna tongan behiram singda wangangki ngasigi thoram aduda lalhoulup amagi hannagi luchingba RK Sanayaima apunba korirol gi malem gi lup ki president Waikom Amuchau amadi hannagi additional chief engineer Khangokpam khambana mathangsina chief guest president amadi guest of honor oina sargyaki